Good morning. Ngasigi layout punimit ko. Layout punimit ki card ki message ay petang yung minarase. Ado aham bada number ko. Number se 69 lere. Aduga kalada na angang ba gumba kay gumba do minus na biwa ka. Aduga chak thong bada na mahidi red color ki chaba yaba pot han haras na red color ki chaba yaba pot haraga de ko kamensen mani kang de amani kang de beetroot ni kang de kitang maming gwen angang ba mahapi ba ko hoina ching shugo matam to ko adu duma lere. Ado ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯇꯥꯏꯃꯤꯡ ꯑꯐꯕ ꯁ꯭ꯋꯥꯏ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯃꯤꯡ ꯑꯐꯕ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯕ꯭ꯔꯦꯁꯂꯦꯠ ꯁꯦꯜꯁꯇ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯕꯨꯀꯤꯡ ꯇꯧꯈꯤꯕꯉꯩꯗꯣ ꯂꯧꯕ ꯂꯥꯛꯄ ꯌꯥꯕꯤꯔꯅꯤꯀꯣ ꯑꯗꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯗꯤ ꯑꯣꯐꯂꯥꯏꯟ ꯀꯟꯁꯜꯇꯦꯁꯟꯁꯀꯣ ꯃꯊꯪ ꯆꯍꯤ ꯍꯧꯔꯛꯄꯗ ꯁꯨꯝ ꯀꯩꯀꯩ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯏꯅ ꯒꯥꯏꯗꯦꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯅꯤꯡꯉꯒꯗꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯣꯐꯂꯥꯏꯟ ꯀꯟꯁꯜꯇꯦꯁꯟ ꯏꯁꯥꯅ ꯀꯥꯔꯠ ꯂꯧꯊꯣꯛꯆꯔꯒ ꯌꯦꯡꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯤꯔꯛꯑꯣꯀꯣ ꯍꯥꯏꯗꯤ ꯃꯦꯁꯦꯖꯅꯤ ꯈꯪꯗꯦ ꯀꯣꯜꯒꯨꯝꯕꯅꯤ ꯈꯪꯗꯦ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯔꯛꯑꯣꯀꯣ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯨꯝꯕꯗ ꯑꯗꯣ ꯁꯤꯗ ꯀꯥꯔꯠ ꯑꯍꯨꯝ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯈꯟꯕꯤꯔꯁꯦꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯥꯔꯠ ꯅꯝꯕꯔ 2 ꯑꯗꯨꯒ ꯀꯥꯔꯠ ꯅꯝꯕꯔ 3 ꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯀꯥꯔꯠ ꯀꯣ ꯑꯍꯥꯟꯕ ꯈꯟꯕ ꯅꯝꯕꯔ 1 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯁꯤ ꯂꯥꯛꯏꯁꯦ ꯁꯤ ꯂꯩꯁꯦꯀꯣ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯀꯣ ꯍꯧꯖꯤꯛꯃꯛ ꯂꯩꯅꯀꯣ ꯔꯤꯖꯜ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯈꯟꯒꯅꯣꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯅ ꯅꯣꯝꯃꯤꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯔꯤꯖꯜꯠ ꯔꯤꯋꯥꯔꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯂꯥꯛꯀꯅꯤꯕ ꯁꯣꯏꯗꯅ ꯗꯦꯐꯤꯅꯦꯠꯂꯤ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯅꯥ ꯊꯥꯅꯗꯦ ꯈꯣꯠꯅꯗꯦꯅ ꯈꯜꯂꯁꯤ ꯀꯩꯝ ꯈꯟꯒꯅꯣ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯛꯀꯅꯤ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯗꯤꯀꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯨꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯨꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯇꯥꯎꯕ ꯑꯩ ꯁꯤ ꯇꯧꯔꯤ ꯑꯩ ꯁꯤ ꯅꯣꯝꯃꯤ ꯍꯥꯏꯕꯒꯤ ꯑꯗꯨ ꯁꯦꯡꯗꯣꯛꯎꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦꯀꯣ ꯇꯧꯐꯝ ꯊꯣꯛꯄ ꯅꯣꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯅꯣꯝꯃꯀꯣ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2ꯒꯤꯅ ꯁꯤ ꯂꯩꯁꯨꯀꯣ ꯏꯃꯣꯁꯟꯁ ꯀꯣ ꯍꯥꯏꯗꯤ ꯏꯃꯣꯁꯟꯁ ꯍꯥꯏꯇꯥꯔꯒꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯁꯟꯕ ꯈꯣꯛꯆꯟꯕ ꯍꯥꯏꯔꯁꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯀꯣ ꯏꯃꯣꯁꯟꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯄꯤꯔꯤꯀꯣ ꯑꯅꯤꯁꯨꯕꯁꯤꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯏꯃꯣꯁꯟꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜꯒꯨꯝꯕ ꯇꯧꯕꯤꯕ ꯔꯤꯂꯤꯁ ꯇꯧꯍꯜꯂꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯅ ꯅꯝꯕꯔ 2 ꯈꯟꯕꯉꯩ ꯂꯩꯔꯦꯀꯣ ꯅꯝꯕꯔ 3 ꯀꯣ ꯅꯝꯕꯔ 3ꯒꯤ ꯑꯣꯏꯅ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅꯀꯣ ꯏꯃꯣꯁꯅꯦꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯣꯁꯅꯦꯂꯤ ꯗꯤꯁꯤಷꯟ ꯃꯦꯀꯤꯡꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯃ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯔꯤꯕꯁꯤꯗ ꯍꯥꯏꯗꯤ ꯏꯃꯣꯁꯟꯁꯦ ꯕꯦꯂꯦꯟꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯇꯧꯗꯣꯏ ꯁꯨꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯁꯤಷꯟ ꯃꯦꯀꯤꯡꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ ꯀꯩꯅꯣꯀꯣ ꯑꯩꯈꯣꯏꯒꯤ 9ꯒ ꯃꯤꯅꯤꯠ 32ꯗꯩꯅ ꯑꯩꯈꯣꯏꯒꯤ 12 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 50ꯗꯩꯅ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 9 ꯐꯥꯎ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ 6ꯒ ꯃꯤꯅꯤꯠ 9ꯗꯩꯅ 8ꯒ ꯃꯤꯅꯤꯠ 50 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯩꯅ 9 ꯃꯈꯥꯏꯗꯩꯅ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 52 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ डेली कार्ड रीडिंग से मैम थैंक यू